MLA yauna tongan ba lup kaya na sinduna ngarang purup kaya na saruk yaduna ningol chako bagi thoram pangtok nakre. Kurumjari ISTV News ta taram noksari pau sandong na pizari. MLA yauna tongan ba lup kaya na sinduna ngarang purup kaya na saruk yaduna ningol chako bagi thoram pangtok nakre. Takdogi chip person su riba Thangmaiban Kendra gi MLA KS Joy Kishan Singh sponsor tawduna takdona sinduna ngarang Thangmaiban Kendra da hangba Relief Camp 1 amadi Relief Camp 2 gi IDP Singh yauna Kendra sigi manungda leiba Yelhomi riba Tribal Essential Singbu ningol sakaukhre Thangmaiban Community Hall da pangthokpa ningol sakau bagi thorum aduda MLA Joy Kishan na awaba taraba IDP Singh amadi Thangmaiban Kendra da leiba Yelhomi riba Tribal Essential Singbu ningol sakauba Pangbada nungai ba phongdoki masina apunba Manipur ma sagatpada asoba mating oiragani haiki Today we are celebrating our Ningol Chakoba along with the inmates residing in the relief camps of Takdo. Not only the inmates of Takdo, we are also celebrating this Ningol Chakoba with the tribal sisters of Thangmaiban area. I wish all the happiness to all my sisters, not only for here in Thangmaiban, for all over the state. Saruk yaba lakhibi nupi amana asigumba ningol chakauba asi naga purup ki oina leitrabasu maitai gi puwari ka sagonarakpa thoram asida yawba phangmada nungaiba phongdokhi masina nungsi sanana leiba lamdam ama ohenba ngamlagani haiki. We are very happy and we are warmly coming to this Ningol Chakauba, and we want to give him a lot of blessing because on this auspicious day he especially invited us as his own sisters. So we are very thankful to him and we will be always supporting him in the coming futures. Actually, we the Naga people, we usually don't celebrate this Ningol Chakauba, but our sir respected Joy Kisan, he remembers us and he allows us to build up the bond, the love bond between brothers and sisters. So this will bring a lot of good bond between Meitei people and the Naga people. Amaromda Bisnupur Esigi manungda leiriba IDP Singbu Bisnupur Esigi MLA Govindas Konthauzamna Relief Camp anida leiriba IDP Singda sana thangnanaba polam kaya mating pangkhre. Bisnupur Lokoipat Old DC Complex amadi Mangol Nganbi College Ningthaukhongda hangba Relief Camp anida nga alu tilho thau thum ngari yauna athum housing su piki. MLA Govindasna Ningol Chakobana Manipurda punna khunda minariba phurup khudingmak tangdu leitaba nungsi sanaba santi leiba leibak ama oihanbada achouba mating oiragani haiki. Indigenous Peoples Organization Manipur IPOM Meitei Pangal Council Manipur MPCM Anoba Sanmitlon Progressive Alliance for Leadership and Empowerment of Manipur Palem Yelhomi Kanbulup Yemkal World Meitei Organization WMO Yupako amadi MPF na punna sinduna hiyangai gi nini panba numita Ningol Chakobagi thoram sangai prouda leiba sanglen da pangthokre. Chaklen amaga loinana punna samina khibaga loinana Ningol singda asamba khudol pot sing sutam khi. Ngangom Mamata Devi amadi imung manung amasung Sindam Sanglen Relief Camp Moirangi Organizing Committee ga khusam naduna camp asida lanjena duna leriba Ningol Chakoba chatpa phangjadraba nupi singi damakta akhanaba Ningol Chakoba gi thoram mangarang October 12 da pangthokre. Thoram adugai saruk ama oina saklen ama saminabaga loinana Ningol singda khudol piduna pungning thogatki. Tha kunthra rom camp asida lanjena duna leiriba Ningol amadi atei mioi singi maikei dagisu thoram adu pangthok pirapagi damakta harauba amasung thagatpa phongdok narakhi.
All Manipur Working Journalist Union Amzona Sinduna Ahan Boina Nupi Journalist Singbu Ningol Sakuba Lisingani Kun Mangagi ngasi Manipur Press Club to Pangthokre. Thoramduda Tongan ba Media House Singi Nupi Journalist Singna Nat Kiweba Fizol Setuna Sarugyaki. Amzugi President Asem Bhaktana Chingbasing Thoramapuiki Ningol Sakubi Thoramsida Ningol Singi Kudol Directorate of Handlooms and Textiles Government of Manipur Amadi Chagan Rathorna sponsor Toki. Thoramadugi Manung Channa Ningol Singi Marakta Lottery Masu Tauduna Laibak Fabi Ningolsu Khangani Hairi Amadi Ima Panthobi Jewelry Wahengbam Laikaina First Prize Sanagi Gold Earring Sponsor Toki Second Prize na Leiren Jewelers Segarot Thoda Babuk Laikaina Sponsor Toki Amadi Consolation Prize na Mazohab Kaishampat Konzeng Hazari Laikaina Sponsor Toki. Paugi Maraksida Atenba break Matang Lominase. Matamgi nungsit nungsa amadi ainga sana maram moiraga lok tungba amadi kubana singba tatana thohali pumna maksibu kudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break tungda makha tarakpa pau bizari Rotary Club of Imphal amadi Rotary Club of Polo City Imphal na senduna World Polio Day ga mari lainana cycle rally ma satkhre cycle rally adu Kangla Nongsup Sanathung dagi horaga Thangal Kaithel fauraga Mantri Pukri da leiba Rotary Bhavan faw satkhi rally adu Babina Groups of Companies ki CMD Dr. Thangzam Dabli na lamtha ki Thormadu ga mari lainana Rotary Club of Polo City Imphal gi President Dr. RK Ratan Kumar na polio laisad asi lisangani tara marida India da leitre hairagashu makhata na laktanaba India laingakna chahi khudingi angang singda polio vaccine pithakpagi thorom pangthokliba sida Rotary Club su angamba thodang logduna lakli haiki malem pumbagi laina asi muthananaba sangsiliba sida su sogutuna thorom si pangthokpani haina magna makhata ki Yogi matang dai koi na khanaraga ngasi digi koi mawangai digi hona eradicate tawne wi thodang law ga lai ba sumba Rotary Club na tawriba thodang si matang koi khanaraga mayam pullaga akoi tawriba thabuk sing asi ahena lebak atei akoi thangnaba India ga thangnaba lebak ani da akoi gi eradicate tawbu ngamda ba khara leiba sisu tawbuna na bagi khongjeng ngam changhin wi program ma koi yasabni ngasi si miyam da Rotary Club na Asumba polio eradicate tawagi tawrang lawi amadi lawi nasi habik tawil pija badumba khoi cycle rally amakhakni Thormasiga mari lainana Dr. Dablina India dagi lisangani taramari da polio muthatkre hairbasu India ga yumthang nariba Pakistan amadi Afghanistan dadi kanna sanduklibana aikhoi section daba yadri section thorang lokhatpu oina ngasi malemgi oina pangthokliba thoromsi aikhoi su saruk yaba tangai fade haiki Masigi maru iba pandamdi
पृथ्वीदगी पोलियो है लेना से मरु फंग मुथतनबगी अदुगी खोंजंगदु हुजिकसु लेप्तन चथरी पृथ्वीगी मफम अयामबदा हुजिकती पोलियो से मुथतखरे लेत्रे इराडिकेट तोखरे भारत तगिसु 2014 दा वर्ल्ड हेल्थ ऑर्गेनाइजेशन ना पोलियो लेत्रे है ना लौथोकपीरबनी अदुबु मफम खरदा मरु ओइना खोइगी उमलोनब लेबाक अनि कोई पाकिस्तान अमसो अफगानिस्तान ददी हुजिक पोलियो गी अनाबसी यामना लेरी है ना दुमाइना रिपोर्ट तोबिरी WHO गी लिसिंग मखादा चथरगली इराडिकेशन मूवमेंट सिदैदा कोई रोटरी सु हेक हौबदि हौना सरुक चाउना याजदुना लाक्सबनी मरु ओइना वैक्सीन टिका थाबा हाइतारे सिदैदा पोलियो गी वैक्सीन पिथकपा सिदैदा रोटरी क्लब ना यामना चाउना थौदांग लौदुना लाई ngasi sudum luxury mayamda polio mutatpagi sigi hau sidaida mayam yamfamda paujel pina ta adu masinjaba adu program ni नीरा आर्ट्स प्रोडक्शन की बैनर मखादा थमोई अनि की चाइना खोल अमसुंग सना की कैराक हाइना मिंगथोनबा मणिपुरी फीचर फिल्म अनि की याइफथौनी थोरम तंथा पुलिस सिनेमा की ऑडिटोरियम द पांगथोखरे थौरमदुदा फिल्म फोरम मणिपुर की हानगी चेयरमैन एस मंगोलजाव एक्टर घनश्याम अमसुंग फिल्म फोरम मणिपुर की सेक्रेटरी रोनेलना मरुइबा म्यूजिंग ओइना सरुक याखी फिल्म सिंग असगी कास्ट अमसुंग क्रू सिंग मसक नायरबा आर्टिस्ट कयासु थौरमदुदा सरुक याखी हौजिक लोइसलकपदा मरुइबा पाव अमुक हन्ना पिजरे MLA yauna tungan ba lup kaya na senduna ngarang furup kaya na saruk yaduna ningol sako bagi thoram pangthok ngakre ozu pawagi oina de matang sida ISTV news tension jari bidang tabiru puna makpu amuka hana kurum jari